ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯁꯨ ꯑꯃꯨꯛ ꯆꯥꯗꯣꯔꯦ. ꯉꯁꯤꯗꯤ ꯑꯩ ꯊꯟꯗ ꯉꯥꯏꯔꯦ. ꯑꯩ ꯊꯟꯗ ꯆꯥꯕ ꯇꯥꯔꯦ. ꯆꯥꯔꯁꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯦ. ꯉꯁꯤ ꯑꯩ ꯆꯥꯖꯒꯗꯧꯔꯤꯕ ꯑꯦꯟꯁꯥꯡ ꯃꯊꯦꯜꯁꯤ ꯁꯤꯅ ꯉꯥꯍꯩ ꯃꯀꯣꯛꯅꯦ, ꯁꯤꯅ ꯃꯍꯤ, ꯁꯤꯅ ꯈꯥꯃꯦꯟ ꯑꯈꯥꯕꯤ, ꯁꯤꯅ ꯉꯥꯍꯩ ꯊꯣꯡꯕ, ꯁꯤꯅ ꯏꯔꯣꯟꯕ, ꯃꯥꯏꯔꯦꯟ ꯆꯝꯐꯨꯠ, ꯊꯕꯤ, ꯇꯤꯜꯍꯧ ꯀꯣꯠꯅꯕ. ꯍꯧꯔꯁꯤꯀꯣ ꯃꯌꯥꯝ. ꯏꯊꯟꯗ ꯆꯥꯕꯁꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯣ ꯁꯤꯗꯤ ꯆꯥꯃꯤꯟꯅꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯏꯊꯟꯗ ꯑꯣꯏꯅ ꯆꯥꯊꯣꯛꯑꯦ. ꯉꯥꯍꯩ ꯃꯀꯣꯛ ꯐꯛꯑꯒꯦ. ꯍꯧꯔꯒꯦ. ꯉꯥꯍꯩ ꯃꯀꯣꯛ ꯐꯛꯄ ꯍꯧꯔꯒꯦ. ꯅꯥꯝꯇ ꯅꯨꯡꯉꯥꯏꯇꯦ ꯁꯤꯗꯤ. ꯑꯩ ꯈꯨꯠꯁꯨ ꯍꯥꯝꯗꯣꯛꯆꯔꯨꯔꯦ. ꯈꯨꯠ ꯅꯥꯝꯇꯅ ꯆꯥꯕꯁꯦ ꯁꯨꯝ ꯄꯦꯜꯂꯛꯇ꯭ꯔꯦ. ꯑꯩ ꯄꯦꯟꯅꯕ ꯈꯨꯠ ꯑꯅꯤ ꯆꯪꯗꯅ ꯑꯝꯇ ꯆꯥꯈꯤꯒꯦ ꯃꯌꯥꯝ. ꯍꯧꯔꯛꯑꯦ ꯃꯌꯥꯝ.
ပြီးတော့ထုတ်လိုက်တာမလို့ရမလား
ꯍꯥꯏ ꯃꯌꯥꯝ ꯆꯥꯕ ꯂꯣꯏꯖꯔꯦ ꯉꯁꯤꯒꯤꯗꯤ ꯆꯥꯕ ꯂꯣꯏꯖꯔꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯑꯃꯨꯛ ꯉꯥꯏꯕꯤꯌꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯉꯥꯏꯕꯤꯌꯣ ꯃꯊꯪꯗꯤ ꯌꯥꯝ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯖꯔꯛꯀꯦ ꯃꯌꯥꯝꯅ ꯆꯥꯅꯤꯡ ꯆꯥꯅꯤꯡꯕꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯆꯥꯍꯟꯅꯤꯡꯕꯁꯨ ꯑꯗꯣ ꯆꯥꯖꯔꯛꯀꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯥꯔꯁꯤ ꯃꯌꯥꯝꯅ ꯈꯨꯔꯨꯝꯖꯔꯤ ꯀꯣꯛꯅꯣꯟꯅ